ngasi January gi tang 31 2022 ing ningthaukawa numit ki numidang pung 6 taba matamda mayang Imphal Bengunda leiba Jamiatul Ulama gi office da haukiwa January gi tang 13 yumsagaisa numita Bengun Makha Samu Mokong haina khangnaba mafam asida shariat amasung samajna yadaba Zwar Sanababu Thingba Chaluba Jamiatul Ulama Bengun gi secretary yauba Ulama Singi Kangbu Amada Hanadagi Kutpu Simduna Leramba Pundremayum Abdullah Pathan Elias Firozgi Kutpu AMD Abdul Ghaffar Elias Amu son of Abdul Salam AMD Amu late Nasib Ali Bogimayum AMD Firoz Khan Elias Boboy son of late AMD Abdul Malik Bogimayum na Jamiatul Ulama gi secretary amadi Thaumi Singh aduda hatkani tukani haibaga loinana khut thananaba honarakiba amasung Quran na thingliba Zwarbu sanau haiba afongba hukum pirakibagi thawongbu yaningdabaga loinana Jamiatul Ulama Bengunga khusam chatminariba club organization sing amadi local leaders sing yauna akanba mongda condemn tawbaga loinana makhagi warep sing asi amatta oiba mawongda pass tawki ahanba warep thawdok aduda chenariba Fundraimayum Abdullah Pathan Elias Feroz advisor MMWO amadi Abdul Ghaffar Elias Amu MD Amu Feroz Khan Elias Boboy hairiba miyoising asina Jamiatul Ulama da lalle haina changjaraktriba fauba makhoigi thawdok wathok asi anada changdaba haina yanare ani suba warep police ta case report ama tauba ahum suba warep ta makhoigi mathakta Quran sonba mari suba warep ta Fundraimayum Abdullah Pathan Elias Feroz bu MMWO headquarter na mahapu matam chuppagi oina organization da gamari leinahan biganu amadi MMWO gi advisor famdagi matam chuppagi oina lawthopiyu haina Jamiatul Ulama Bengunna appeal tawbaga